ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯆꯥꯎꯔꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯃꯔꯤꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯧꯇꯥꯟꯅꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯗ ꯃꯥꯅ ꯇꯧꯁꯅꯤ ꯃꯥꯅ ꯇꯧꯁꯅꯤ ꯍꯥꯏꯅ ꯏꯅꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯃꯤꯋꯥ ꯑꯣꯟꯊꯣꯛꯅ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯏꯕꯦꯝꯍꯜꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯧꯒꯠꯂꯛꯄꯗ ꯀꯅꯥꯁꯨ ꯍꯧꯒꯠꯂꯝꯗꯕꯗꯨꯗ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯁ, ꯑꯩꯅ ꯍꯥꯟꯅ ꯍꯧꯒꯠꯂꯕꯅꯤꯅ ꯂꯝꯇꯨꯁꯦ ꯁꯤꯡꯖꯟꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯉꯥꯡꯉꯅꯤꯕ꯫ ꯂꯝꯇꯨ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯄꯥꯂꯤꯗꯤ ꯌꯥꯏꯃꯅ ꯇꯥꯕꯅꯤ, ꯑꯗꯨꯅꯗꯤ ꯀꯥꯟꯅꯗꯦ, ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯇꯨꯝꯂꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯝꯍꯜꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯍꯧꯒꯠꯂꯛꯂꯝꯕꯗꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯆꯥꯎꯔꯦꯜ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯑꯣꯏꯅ ꯉꯥꯍꯧ ꯉꯥꯍꯧ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗꯅ ꯂꯝꯇꯨ ꯁꯤꯠꯄ ꯁꯦꯡꯕ ꯑꯃꯠꯇ ꯎꯗꯕꯗꯨꯗ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ, "ꯍꯩ ꯃꯃꯥ, ꯃꯃꯥ ꯅꯪꯕꯨ ꯅꯆꯥꯁꯤꯡꯗꯣ ꯍꯧꯗꯣꯛꯄ ꯌꯥꯗ꯭ꯔꯅꯦ? ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯜ ꯌꯧꯔꯦꯅꯦ, ꯃꯤꯒꯤꯗꯤ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯂꯥꯡꯕ ꯈꯣꯠꯄ ꯂꯣꯏꯅꯈ꯭ꯔꯦꯅꯦ꯫ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤꯗꯤ ꯂꯝꯇꯨꯒ ꯑꯃꯠꯇ ꯁꯤꯠꯄ ꯁꯦꯡꯕ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ꯫ ꯅꯣꯏꯕꯨ ꯂꯥꯏ ꯇꯤꯟꯒ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯇꯤꯟꯒ ꯂꯣꯏꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦꯅꯦ." ꯆꯥꯎꯔꯦꯜꯅ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯡꯂꯤꯕꯁꯤ ꯁꯣꯝꯗ ꯃꯆꯥꯅꯨꯄꯤ ꯑꯃꯨꯕꯤꯗꯤ ꯃꯥꯅ ꯈꯖꯤꯛ ꯐꯥꯎꯕ ꯇꯥꯕꯤꯕ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯒꯣꯒꯣ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯂꯤꯕꯅꯤ꯫ ꯆꯥꯎꯔꯦꯜ ꯃꯥꯅ ꯑꯗꯨ ꯋꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯗꯨꯗ ꯀꯅꯥꯝꯇꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯥꯎꯔꯤ ꯁꯥꯎꯔꯤ, "ꯐꯩ ꯐꯩ, ꯅꯣꯏꯅ ꯑꯩꯅ ꯈꯅꯥꯎ ꯀꯪꯈꯩ ꯈꯔ ꯀꯪꯕ ꯃꯈꯩ ꯉꯥꯡꯂꯤꯕꯁꯤ ꯅꯅꯥꯗ ꯍꯥꯞꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯈꯪꯅꯦꯕ." ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯔꯦꯜ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯀꯣꯏꯂꯩ ꯂꯩꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯌꯥꯝꯅꯗꯤ ꯆꯥꯎꯗꯕ ꯁꯤꯡꯒꯩꯕꯥꯛ ꯑꯃ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯃꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ, "ꯃꯁꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ, ꯃꯁꯤ ꯍꯦꯛꯇ ꯃꯊꯧ ꯇꯧꯕ ꯍꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯔꯦꯜ ꯁꯤꯡꯒꯩꯕꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯒ ꯒꯣꯒꯣ ꯅꯥꯈꯣꯛꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯇꯨꯝꯃꯨ ꯇꯨꯝꯃꯨ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯠ ꯂꯣꯝꯂꯁꯤ ꯐꯥꯎꯕꯗ ꯅꯈꯣꯛꯇꯨꯅ ꯇꯨꯝꯂꯒ ꯂꯩꯕ." ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯥꯎꯔꯦꯜ ꯁꯤꯡꯒꯩꯕꯥꯛ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯤꯡꯒꯣꯡ ꯑꯗꯨꯗ ꯍꯦꯛꯇ ꯁꯥꯟꯊꯔꯛꯂꯝꯃꯤ꯫ ꯃꯪꯒ ꯅꯨꯡꯉꯥꯏꯅ ꯃꯪꯂꯒ ꯇꯨꯝꯂꯝꯕ ꯑꯃꯨꯕꯤꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯅꯤꯡꯒꯣꯡꯗꯨ ꯅꯥꯟꯗꯨꯅ, "ꯑꯣ ꯏꯃꯥ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯔꯦ ꯃꯤ, ꯑꯌꯣ, ꯇꯨꯝꯈꯣꯗꯅ, ꯅꯨꯡꯉꯥꯏꯔꯝꯂꯅꯤꯅꯦ ꯍꯧꯖꯤꯛꯇꯤ. ꯇꯨꯝꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ? ꯃꯆꯤꯟꯁꯤ ꯈꯨꯝꯕ꯭ꯔꯥ ꯑꯩꯕꯨ ꯑꯃꯨꯛꯀꯁꯨ ꯁꯥꯟꯊꯔꯛꯇꯅꯅꯦ. ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯑꯄꯪꯕꯤꯅꯤꯅꯅꯦ ꯀꯔꯤꯝꯇ ꯈꯪꯖꯗ꯭ꯔꯤ. ꯈꯪꯗꯕꯗꯣ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ? ꯅꯪ ꯃꯁꯤꯗ ꯏꯔꯣꯏ ꯈꯔꯣꯕꯤ ꯁꯥꯗꯅ ꯒꯣ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝ ꯂꯩꯔꯕꯅꯤꯅ ꯅꯆꯥꯁꯤꯡꯁꯨ ꯑꯃꯠꯇ ꯌꯥꯒꯥꯏꯗ꯭ꯔꯦꯗꯅ. ꯁꯣꯝꯗ ꯊꯪꯅꯕ ꯃꯈꯩꯗꯤ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯂꯥꯡꯕ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯂꯝꯇꯨ ꯐꯥꯎꯕ ꯑꯃꯠꯇ ꯁꯤꯠ ꯁꯦꯡꯗꯅ ꯇꯧꯗ꯭ꯔꯤ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯈꯤꯇꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯗ꯭ꯔꯣ? ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯅꯆꯥꯁꯤꯡꯁꯦ." ꯑꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯟꯅ ꯉꯥꯡꯕꯗꯤ ꯉꯝꯗ ꯌꯥꯔꯛꯇ ꯉꯥꯡꯗꯨꯅ, "ꯑꯣꯅꯦ, ꯏꯆꯥ ꯃꯌꯥꯝꯁꯤꯕꯨ ꯑꯩ ꯈꯛꯀꯤꯔꯣ? ꯃꯈꯣꯏ ꯃꯄꯥꯒꯤꯗꯤ ꯌꯥꯎꯗꯕꯗꯧꯅ ꯑꯩꯅ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯌꯦꯕ. ꯑꯃ ꯇꯧꯔꯦ ꯑꯃ ꯇꯧꯔꯦ, ꯃꯥꯗꯤ ꯇꯥꯛꯄꯤꯕ ꯌꯥꯗꯕꯗꯧꯅ." "ꯀꯔꯤꯅꯣ ꯉꯔꯣꯡ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ? ꯑꯣ, ꯀꯩꯁꯨ ꯍꯥꯏꯗꯤ, ꯑꯩ ꯍꯧꯒꯠꯆꯔꯒꯦꯕ." ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯐꯤ ꯀꯥꯝꯂꯒ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯤꯡꯉꯣꯜ ꯀꯥꯗꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯔꯤꯗꯨꯁꯨ ꯄꯨꯝꯂꯤꯈꯩ ꯇꯨꯝꯂꯝꯕꯗꯨ ꯃꯄꯥꯕꯨꯡꯅ ꯃꯃꯥ ꯏꯕꯦꯝꯃ ꯐꯨꯊꯈꯤꯕꯗꯨ ꯇꯥꯕꯗ ꯑꯍꯨꯝꯁꯨꯕꯤꯗꯨꯅ ꯃꯆꯦ ꯌꯥꯏꯃꯗꯨ ꯑꯣꯟꯁꯤꯜꯂꯒ, "ꯏꯆꯦ ꯌꯥꯏ, ꯄꯥꯕꯅ ꯏꯃꯥ ꯇꯨꯝ ꯍꯧꯒꯠꯇꯦꯅ ꯁꯥꯟꯊꯈ꯭ꯔꯦ. ꯁꯤ ꯍꯧꯒꯠꯂꯨ. ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯜꯂꯤ ꯇꯥꯕ ꯇꯥꯔꯦꯕ. ꯁꯤ ꯍꯧꯒꯠꯂꯣꯕ." "ꯑꯁ, ꯅꯪ ꯍꯧꯒꯠꯅꯤꯡꯂꯒ ꯑꯗꯨꯝ ꯍꯧꯒꯠꯂꯨ. ꯑꯩꯗꯤ ꯇꯨꯝꯁꯤꯠꯀ ꯐꯥꯗ꯭ꯔꯤꯌꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯅꯤ." "ꯇꯨꯝꯍꯧꯔꯣ ꯑꯗꯨꯝ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯅꯪꯁꯨ ꯄꯥꯕꯅ ꯃꯔꯥꯏꯅ ꯁꯤꯡꯒꯩꯕꯥꯛꯅ ꯁꯥꯟꯊꯖꯅꯤ." ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯑꯍꯜꯒ ꯇꯣꯝꯕꯤꯒꯁꯨ ꯃꯄꯥꯅ ꯃꯃꯥ ꯐꯨꯊꯕꯗꯨ ꯇꯥꯕꯗ ꯀꯤꯗꯅ ꯍꯧꯒꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯃꯗꯨꯗꯤ ꯃꯋꯥꯒꯝꯇ ꯂꯧꯕꯤꯗꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯥꯡꯒꯣꯜꯗꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨ ꯍꯧꯒꯠꯂꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯈꯤꯗꯦ ꯍꯥꯏꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯕ ꯌꯥꯎ, ꯍꯥꯄꯨ ꯀꯥꯕ ꯌꯥꯎ, ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯂꯩꯕ ꯌꯥꯎ ꯇꯧꯕꯗꯨ ꯎꯕꯗ
ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯁꯥꯎꯔꯦꯜ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯩ ꯅꯈꯣꯏꯒꯤꯅ ꯁꯛꯇꯨ ꯎꯕꯗ ꯂꯥꯏꯇꯤꯡꯒ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯅꯤꯅꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯧꯒꯠꯂꯛꯂꯕꯗꯤ ꯂꯝꯇꯨꯁꯦ ꯁꯤꯠꯄ ꯁꯦꯡꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯇꯣꯝꯕꯤ ꯁꯅꯥꯅ ꯕꯥꯕꯥ ꯂꯝꯇꯨꯗꯤ ꯏꯆꯦꯒꯤ ꯄꯂꯤ ꯇꯥꯕꯅꯤ ꯃꯥꯗꯤꯅꯦ ꯐꯃꯨꯡꯗ ꯒꯣꯡ ꯅꯥꯈꯣꯛꯇꯅ ꯇꯨꯝ ꯂꯩꯍꯧꯕꯅꯤ ꯃꯥ ꯑꯣꯏꯅ ꯍꯧꯗꯣꯛꯄꯤꯔꯒ ꯂꯝꯇꯨꯁꯦ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯍꯜꯂꯨ ꯅꯈꯣꯏꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯅꯃꯥꯅ ꯐꯪꯉꯤ ꯃꯁꯥꯁꯦ ꯅꯣꯏ ꯆꯥꯎꯃꯟꯗꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯈꯖꯤꯛ ꯈꯔꯥꯛ ꯐꯥꯎꯕ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯦ ꯇꯧꯔꯤꯕ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯈꯨꯝꯒꯦ ꯍꯥꯏꯅ ꯃꯆꯤꯟꯗꯨ ꯀꯥꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯨꯕꯤꯗꯨ ꯌꯦꯅꯈꯥꯗꯒꯤ ꯂꯦꯡꯉꯝ ꯁꯪꯉꯝꯗꯅ ꯊꯣꯔꯛꯂꯒ ꯑꯣ ꯀꯔꯤꯅꯣ ꯆꯨꯝꯅꯒꯤ ꯅꯆꯥ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯗ ꯁꯨꯝ ꯄꯛꯂꯒ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣ ꯅꯪ ꯂꯧꯗꯅ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯃꯔꯤꯜ ꯇꯜꯂꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪ ꯄꯛꯂ ꯉꯥꯡꯂꯤꯕꯁꯦ ꯏꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯅꯣꯏꯃꯟꯕꯁꯤꯗ ꯂꯦꯡꯕ ꯉꯝꯗꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯀꯟꯅ ꯁꯨꯗꯕꯅꯤ ꯑꯗꯨꯕꯨ ꯇꯟꯕꯒꯤ ꯋꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯈꯔ ꯑꯗꯨꯝ ꯍꯦꯜꯂꯤꯗꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯃꯅꯥ ꯇꯧꯗꯨꯅ ꯉꯥꯡꯂꯒ ꯃꯆꯤꯟꯒ ꯄꯩꯊꯣꯛꯂꯝꯃꯤ ꯆꯥꯎꯔꯜꯁꯨ ꯍꯜꯂꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯟꯅꯅ ꯑꯗꯨꯃꯛ ꯈꯨꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯇꯧꯗꯨꯗ ꯃꯆꯥꯅꯤꯉꯣꯜ ꯑꯍꯨꯝꯗꯨ ꯃꯁꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯄ ꯈꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯍꯨꯝꯁꯨꯕꯤ ꯊꯕꯥꯗꯨ ꯈꯥꯡꯕ ꯉꯝꯍꯧꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯠꯅꯕꯁꯦ ꯌꯦꯡꯕꯕꯨ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯑꯃꯨꯕꯤꯅ ꯅꯨꯡꯉꯥꯏꯅꯦꯕ ꯅꯣꯏꯒꯤ ꯅꯥꯄꯥ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯟꯕꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯆꯩꯕꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯔꯤ ꯑꯩꯕꯨ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯟꯕ ꯀꯥꯏꯅ ꯍꯩ ꯃꯥꯏꯔꯦꯜ ꯃꯥꯟꯕꯤ ꯅꯪꯅ ꯐꯝꯄ꯭ꯔꯦꯛꯅꯅꯕ ꯂꯥꯛꯅꯔꯤꯉꯩꯗ ꯅꯆꯥꯁꯤꯡꯁꯦ ꯑꯃꯠꯇ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯍꯩ ꯅꯣꯏꯁꯨꯅꯤ ꯅꯃꯥ ꯃꯥꯏꯔꯦꯜ ꯃꯥꯟꯕꯤꯁꯤꯒꯤ ꯂꯤꯆꯠ ꯂꯧꯗꯅ ꯑꯗ ꯐꯝꯗ ꯂꯩꯔꯅꯨ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯅꯣꯏ ꯌꯣꯡꯅꯥꯎ ꯀꯟꯊꯕꯒꯨꯝꯅ ꯇꯥꯅ ꯀꯟꯊꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯃꯄꯥꯅ ꯁꯥꯎꯅ ꯉꯥꯡꯂꯛꯄꯗꯨꯗ ꯐꯝꯂꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯛ ꯍꯧꯒꯠꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯎ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯅꯕ ꯇꯧꯕ ꯌꯥꯎ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯐꯥꯎꯕ ꯀꯅꯥꯁꯨ ꯂꯝꯇꯨ ꯁꯤꯠꯄ ꯁꯦꯡꯕꯗꯤ ꯇꯧꯔꯝꯗꯦ ꯃꯇꯝꯗꯨꯗ ꯑꯃꯨꯕꯤꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯃꯔꯤ ꯌꯥꯎꯕꯕꯨ ꯃꯃꯥ ꯍꯅꯨꯕꯤ ꯑꯩꯗ ꯁꯨꯝ ꯉꯥꯏꯗꯅ ꯂꯩꯌꯦꯕ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩ ꯄꯨꯡ ꯄꯦꯟꯕ ꯍꯥꯏꯗꯣ ꯑꯩ ꯌꯧꯔꯕꯅꯤꯀꯣ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯪꯒꯣꯜ ꯂꯝꯗꯨ ꯁꯤꯠꯆꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯊꯕꯥꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄ꯭ꯔꯔꯞ ꯆꯪꯂꯛꯂꯒ ꯃꯁꯤ ꯌꯥꯏꯃꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯆꯤꯌꯥꯏ ꯁꯤ ꯍꯧꯒꯠꯂꯣ ꯉꯁꯤꯁꯦ ꯂꯝꯇꯨ ꯁꯤꯠꯄ ꯇꯩꯕ ꯅꯪꯒꯤ ꯄꯂꯤ ꯇꯥꯕꯅꯤꯀꯣ ꯑꯗꯨꯅ ꯀꯅꯥꯝꯇ ꯇꯧꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯥꯕꯅ ꯅꯪ ꯁꯥꯟꯊꯕꯁꯨ ꯁꯣꯏꯔꯣꯏ ꯁꯤ ꯍꯧꯒꯠꯂꯣ ꯑꯁ ꯅꯣꯏꯁꯨꯕ ꯑꯩꯅ ꯁꯨꯝ ꯉꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯉꯥꯏꯍꯥꯛ ꯇꯧꯕꯤꯕꯁꯨ ꯌꯥꯕꯅꯤ ꯁꯪꯗ꯭ꯔꯦ ꯅꯍꯥꯟ ꯑꯩꯒꯤ ꯄꯂꯤ ꯇꯥꯕꯅꯤ ꯏꯁꯥ ꯉꯝꯗ꯭ꯔꯦ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗ ꯅꯪꯕꯨ ꯌꯥꯈꯤꯕ꯭ꯔꯣ ꯍꯥ ꯅꯔꯩ ꯅꯇꯥ ꯇꯧꯗꯨꯅ ꯂꯩꯔꯅꯨꯀꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨꯀꯣ ꯄꯥꯕꯅ ꯆꯩꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯗꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤꯌꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯗꯨ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯏꯕꯦꯌꯥꯏ ꯎꯄꯥꯏ ꯂꯩꯇ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯀꯣꯛꯇꯨ ꯒ꯭ꯔꯣ ꯍꯣꯠꯂꯒ ꯍꯧꯒꯠꯅꯤꯡꯗ ꯍꯧꯒꯠꯂꯛꯂꯒ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯋꯥꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯀꯥꯟꯗꯦ ꯇꯥ ꯇꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕꯅ ꯐꯅꯤ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟꯗꯤ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯌꯥꯏ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯒ ꯃꯃꯥꯅ ꯁꯤꯠꯂꯤꯕ ꯁꯨꯝꯖꯤꯠꯇꯨ ꯃꯨꯜꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯁꯨ ꯏꯕꯦꯌꯥꯏ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯣꯟꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨ ꯏꯁꯥꯏ ꯆꯥꯏꯅ ꯂꯩꯔꯝꯕꯗꯨꯗ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯍꯩ ꯃꯃꯥ ꯏꯆꯥꯇꯣꯝꯕꯤ ꯃꯃꯥ ꯏꯆꯥꯇꯣꯝꯕꯤ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯅꯦ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯤꯁꯤ ꯐꯥꯎꯕꯗ ꯀꯔꯥꯏ ꯆꯠꯅꯈ꯭ꯔꯕꯅꯣꯅꯦ ꯏꯃꯨꯡ ꯃꯪꯒꯣꯜꯁꯤꯅ ꯆꯥꯏꯕꯗ ꯈꯨ ꯌꯧꯔꯦ ꯑꯃꯠꯇ ꯀꯧꯕ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯁꯤꯔꯕ ꯖꯥꯠꯂꯅꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯔꯦꯜꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯈꯪꯅꯤꯕ ꯍꯜꯂꯛꯈꯤꯁꯅꯣꯕ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯃꯥ ꯃꯆꯥ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯝꯇ ꯆꯪꯍꯜꯂꯣꯏꯗꯅ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯔꯦꯜ ꯎꯄꯥꯏ ꯂꯩꯇ ꯀꯥꯆꯤꯟꯗꯒꯤ ꯁꯨꯝꯁꯨ ꯂꯧꯊꯣꯛꯇꯨꯅ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨ ꯁꯤꯠꯆꯤꯜꯂꯝꯃꯤ ꯁꯣꯝꯗ ꯃꯃꯥ ꯃꯆꯥ ꯃꯔꯤꯗꯨꯗꯤ ꯏꯕꯦꯌꯥꯏ ꯊꯤꯕ ꯈꯪꯗꯕꯗꯨꯒꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯏꯕꯦꯌꯥꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯍꯪ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯥꯛꯏ ꯀꯧꯕ ꯍꯥꯏꯗ꯭ꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯨꯕꯤꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ ꯃꯁꯤ ꯑꯍꯜ ꯏꯕꯦꯝꯍꯜꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣꯕ ꯀꯅꯥꯒꯤ ꯈꯨꯜꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯁꯤꯠꯇꯅ ꯊꯤꯔꯕꯁꯨ ꯂꯩꯇꯦꯕ ꯅꯠꯇꯦ ꯃꯗꯨꯕꯨ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯍꯥ ꯂꯣꯏꯔꯦꯗꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯝꯂꯕ
ngasi napa na ise fola sa makai totlani do oh imagi yaima nangbu siengi songge harasu batam kitani laikhiba yabani atu angang oiba nangna nayumna kai palaga migi yumduda karamna no leirugadori basibo Tombi sanan as ima to yar maraina thoba malakjarani aikhoina lamjau sida sum leredi aikhoi loina pawna santhaba tari yumda sangasi hai noina kari khangdana nase yaima do yauda bi sanglapadi napa nei bu soitina phudaba soiroinya as aine ai siningba ma yaure da ai imagi yaima kari no nangna tawri basibo aine khongse sakna tingthoklaga kappu kapningle da ai asi haina amubidu tawpham khangda mapuroibana ngangdo basaido mayamdu khaluraga mayom danjinba tandana thongalduda adumak hansu hanjilaroidaba masanupi yaimadu adumak ngaiduna leirami mamagi matawduda makhoi ahumdu amana mada yengnaraga thabana imase isi yai halakpa ngayauki ge hari mali yumda kanamta su lehudabani na numidang wairamgi mera langma khotpa lamtu isai se hauribani aduna aikoi yumdi sangasi Tombi sanana hoi ibem halna ima madomda thamlambasu nungaiti aduna ai imaga ge hak lehukige noyani hana sanglam hoi lao Tombi sangasi asi haiduna atombi anidu hana thajin kirami mama masa anidu ahal iyoi oina mapuroiba mapabungna tainarani khanna thungalduda khadang metlaga upailekta phamlaga leirami somdana masimanau atombi anidu mapana ngangba tare khanna nang hana sangu haina inaduna sanglakpada mapabungna lai khuramlibudu ubada masindu haipet melaga thabana as ekhoi pabasya aidi mairaga langsi ubada mawana widu manu maluri Tombi sanana hoine isi to nai gumladana pabasya mau amno bidu manu male asi haina anidu pakhatpaga swai mangkhraga noktum nokthoraklami lai khurumdu leiramba sawreldu mami khangpang panglaklami hey napa yana bagi masasa kai chalui nasi ani gana magana kai leuraba ha noklama masi manau anidu mapabungi wahangdu tabada nopaga sapleplaga tumin amana mada yengnaduna nang hayu haibagum ingitamnadu leirami masani ki matawduda sawrana singnana kaidawba yauragini noyini inaribudu hey Tombi kaidawre habino ha baba isi yaido sengkhrabra khangde thiba khangde haina imaga isi chawbigana thongalda hanjilakpa ngaiduna lehobani kari sengkhreba sengkhreba midubu makhoi anina thongalda ngaiba mapabungna thausada nokpaduda anidusu he yausilaklami thabana hoi baba adusu kaishu kansu kanaroidabada khangi yare nakhoi nisu yam thun sangkhro adu natrabadi nakhoi nisu yauninga ngasi singai bakna sandaraklani ko Tombi sanana matamni laoi siton akhoi ni sanghorasi asi haina makhoi anidu pakhatna imungda sangkhirami sauril senkhriba masana pi yaimadadi tainaruba yaba nattabanina sauri thongal adumna tholakpada maduga masana pi halgana khadang metlaga manglaga phamlibadu uraga henadum sauningduna khonjaldu kalapna hey napa thangdabsa Sauril khonjaududa mama masa anidu ikhangkhangna mamai leithorakduna is baba khangbu khangure amubina hoi masina hoi haizabagi wani mama masa anidu masidi lenglamde madubuda Sauril khara taptharaga makha taraklammi nasak singdo iningje mi luraga aina mu tanthoku mankhini sangkhro salone upai leita haugatuna anidu sange tawrammi makhoi anigi tungdana Saurilna inarakpududa anidu mihuldi sudrabani adubu kaishu tawdaba satuna adumak sangkhirami asumna numit aduma chekmok launadana tumin leinaraga nonghek ngalakpaga nungtigi matawgum lawtanabudu toklaga amana tawba yaba thabai khangdu sasat tawsinarami Sauril masasinga thabai khang sasat tawbudu ubada masinda tapna nungtigi sumna tawboradi thamoise kayada pengadabno adubune moina tawisi mi laklaga mimangda ngangdo phasade khanna hongdongmati unna khume dunine mayamangsida kabak neba tawsinarise aigi sasingsibu karamba numittano wakal tarakadaba asi haina Sauril nupa mayumgi mi lakpa ngaiduna leirami tanjaduda
ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏꯔꯨꯗꯨꯅ ꯑꯋꯥꯡꯒꯤ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ "ꯍꯩ ꯁꯥꯎꯔꯦꯜ, ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕꯗ ꯆꯦꯜꯂꯤꯕꯁꯤ ꯅꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨꯅꯤ ꯍꯥꯏꯅꯦ꯫ ꯁꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛꯇꯧꯕ, ꯑꯗꯨ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯕꯤꯗꯨ ꯑꯣꯏꯕꯗꯨꯗ ꯈꯔ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ "ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯅꯤꯅꯤꯕꯣ, ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯗ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯄꯪꯁꯛ ꯁꯛꯄꯗꯣ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗ ꯊꯣꯛꯂꯕꯅꯤꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ?" ꯁꯥꯎꯔꯦꯜ ꯊꯝꯕꯧꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯅꯣꯛꯅꯔꯨꯕꯒꯤꯗꯤ ꯅꯠꯇꯦ, ꯑꯇꯩꯗ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯥꯅ ꯏꯇꯞ ꯇꯞꯅ "ꯈꯨꯔꯥ, ꯅꯆꯥꯅ ꯑꯇꯩꯗ ꯍꯥꯏꯔꯨꯕꯗꯨꯗꯤ ꯅꯣꯛꯅꯕꯗꯤ ꯅꯠꯆꯗꯦ, ꯁꯨꯝꯅꯇꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯣꯏꯕꯒꯤ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯅꯕꯨꯗꯤ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯕꯁꯨ ꯃꯣꯏꯅꯗꯤ ꯅꯣꯛꯅꯕ ꯑꯣꯏꯅ ꯈꯟꯗꯧꯔꯤꯕꯅꯤꯅꯦ ꯌꯦꯡꯉꯣꯏ꯫ ꯑꯗꯨꯅꯅꯦ, ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯕꯗ ꯅꯊꯧ ꯈꯛ ꯁꯥꯔꯨꯅꯨꯀꯣ." "ꯍꯣꯏ ꯈꯨꯔꯥ, ꯅꯆꯥꯁꯨ ꯋꯥꯈꯜ ꯇꯥꯖꯔꯦ." ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯍꯨꯝꯈꯛ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯃꯄꯥꯅ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗ ꯏꯕꯦꯌꯥꯏꯗꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯅ ꯑꯆꯥ ꯑꯊꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯊꯤꯜꯂꯛꯄꯒꯤ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯔꯝꯂꯕ ꯇꯨꯡꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩ ꯍꯟꯅꯈꯤꯕꯗꯒꯤ ꯇꯤꯜꯂꯝꯕ ꯃꯌꯥꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯅꯈ꯭ꯔꯕꯗ ꯉꯁꯥꯏ ꯃꯈꯩ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯕ ꯁꯥꯎꯔꯦꯜꯗꯨ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒ ꯅꯣꯛ ꯅꯣꯛꯇꯅ ꯄꯥꯎ ꯇꯝꯅꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯒꯤ ꯃꯅꯪꯒꯜꯗ ꯍꯦꯛꯇ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯀꯟꯊꯔꯛꯂꯝꯃꯤ꯫ ꯏꯕꯦꯌꯥꯏ ꯆꯩꯅꯥꯗꯨꯗ ꯃꯅꯪꯒꯜꯗꯨ ꯊꯦꯛꯇꯣꯛꯂꯒ "ꯑꯌꯣ ꯄꯥꯕ, ꯅꯥꯌꯦ ꯄꯥꯕ, ꯑꯌꯣ! ꯍꯣꯏ ꯏꯃꯥ, ꯅꯁꯥꯃꯨꯛꯇ ꯀꯟꯕꯤꯌꯣ." ꯊꯕꯥꯅ "ꯄꯥꯕ, ꯏꯆꯦꯌꯥꯏꯁꯦ ꯁꯤꯕ ꯇꯥꯔꯦꯃꯤ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯎ, ꯄꯥꯕꯁꯦ ꯑꯝꯇ ꯈꯥꯡꯕ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯅꯤꯡꯉꯣꯜ ꯀꯥꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯁꯥꯎꯔꯦꯜꯁꯨ ꯃꯆꯥ ꯃꯌꯥꯝꯅ ꯈꯥꯡꯂꯤꯕꯗꯨ ꯇꯥꯗ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯕꯨ ꯐꯨꯅ "ꯅꯪꯅ ꯍꯥꯠꯂꯒ ꯐꯔꯗꯧꯅꯤ. ꯅꯨꯃꯤꯠ ꯄꯥꯡꯂꯛꯄꯗ ꯉꯥꯏꯔꯤꯕ ꯅꯪꯅ ꯅꯌꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯣꯏꯅꯗꯤ ꯊꯕꯛꯇ ꯁꯨꯝ ꯁꯨꯍꯜꯂꯤ, ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦꯅ ꯆꯦꯜꯂꯤꯕ." ꯑꯃꯨꯕꯤꯅ "ꯍꯔꯦ ꯕꯦꯝꯃ, ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤꯕꯗꯣ ꯅꯌꯨꯝ ꯍꯦꯛ ꯄꯥꯟꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ." "ꯏꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯗꯨꯗꯤꯅꯦ ꯏꯃꯥ ꯍꯣꯏꯗꯧꯅꯁꯨ ꯇꯧꯗꯦ. ꯏꯅꯝꯃꯁꯨ ꯉꯥꯏ ꯌꯥꯝꯅ ꯐꯩ. ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯍꯩꯇꯦ ꯍꯥꯏꯔꯁꯨ ꯁꯥꯎꯗꯤꯌꯦ." ꯁꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯁꯥꯎꯒꯠꯅ "ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯄꯣꯛꯄ ꯃꯆꯥꯁꯦ, ꯃꯁꯤꯗ ꯑꯩ ꯍꯥꯠꯂꯒꯦꯗ." "ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯟꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯆꯞ ꯃꯥꯟꯅꯩ. ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯅꯤ, ꯃꯤꯅ ꯇꯥꯔꯒ ꯆꯦꯜꯂꯨꯕ ꯊꯤꯜꯂꯛꯄꯒ ꯁꯥ ꯂꯥꯟ ꯇꯥꯔꯦꯗꯅ ꯅꯣꯛꯅꯕ ꯂꯣꯏꯔꯅꯤ." ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯂꯒ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯦꯌꯥꯏꯗꯨ ꯃꯄꯥꯅ ꯐꯨꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯤꯇ ꯐꯥꯎꯕ ꯇꯨꯛꯊꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯆꯦ ꯃꯅꯥꯎ ꯑꯇꯩꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯕꯦꯝꯃ ꯍꯣꯏ, ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒ ꯋꯥꯅꯕꯅꯤ. ꯏꯃꯥ ꯄꯥꯕꯅꯦ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯁꯨꯍꯟꯗꯧꯒꯤꯗ. ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤꯗ." ꯏꯕꯦꯝꯍꯜꯅ "ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯥꯏꯁꯤꯁꯨ ꯁꯒꯣꯜ ꯇꯣꯞꯂꯕ꯭ꯔꯥ ꯀꯩꯅꯣ? ꯍꯧꯖꯤꯛꯇ ꯄꯥꯕꯅ ꯁꯤꯗ ꯑꯩꯈꯣꯏ ꯐꯨꯔꯤꯗꯣ ꯈꯤꯇ ꯐꯥꯎꯕ ꯈꯟꯊꯗꯦꯅꯦ. ꯍꯣꯏ, ꯑꯩꯈꯣꯏꯗꯤꯅꯦ ꯁꯒꯣꯜ ꯇꯣꯞꯂꯁꯨ ꯌꯨꯝ ꯄꯥꯟꯗꯧꯔꯦ. ꯏꯆꯦ ꯆꯧꯕꯤꯗꯤꯅꯦ ꯏꯀꯥꯏꯕ ꯈꯪꯂꯤꯉꯩꯗ ꯈꯨꯝꯃꯨ ꯊꯣꯛꯇꯅ ꯑꯗꯨꯝ ꯂꯩꯖꯍꯧꯁꯅꯤ." ꯊꯕꯥꯅ "ꯁꯤꯔꯦꯗ ꯏꯆꯦ ꯌꯥꯏꯒꯤ ꯋꯥꯇꯥꯁꯤꯗꯤ. ꯏꯆꯦ ꯆꯧꯕꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯀꯣ, ꯏꯆꯦ ꯌꯥꯏꯅꯁꯨ ꯍꯥꯟꯈ꯭ರೆ. ꯈꯔ ꯂꯩꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ. ꯑꯗꯨꯗꯒꯤꯗꯤ ꯏꯀꯥꯏ ꯈꯪꯗꯒꯤ ꯅꯪꯅꯦ ꯅꯌꯨꯝ ꯄꯥꯟꯗꯅ ꯑꯗꯨꯝ ꯂꯩꯖꯅꯤꯀꯣ. ꯌꯦꯡꯉꯨꯅꯤ ꯃꯁꯤꯁꯨ ꯀꯌꯥꯗꯤ ꯏꯔꯥꯡ ꯄꯥꯏꯔꯤꯅꯣ, ꯃꯅꯥꯁꯦ ꯂꯩꯊꯠꯀꯦꯗꯦ." ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯝꯍꯜꯅ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯒ ꯊꯪꯅꯕꯗꯨꯒ ꯃꯅꯥ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯏꯕꯦꯌꯥꯏꯗꯨ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯍꯨꯝꯈꯛ ꯋꯥꯃꯦꯟ ꯇꯥꯟꯅꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯁꯥꯎꯔꯦꯜꯗꯨ ꯑꯍꯜ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯇꯞꯅ "ꯏꯕꯥꯏ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ. ꯑꯉꯥꯡꯁꯤꯡꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯌꯨꯝ ꯀꯩ パンꯕ ꯌꯥꯕ ꯆꯍꯤ ꯃꯇꯥꯡꯁꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯨꯍꯣꯡꯕꯁꯤ ꯃꯇꯝ ꯈꯔ ꯊꯦꯡꯊꯈꯤꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯏꯆꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯦ ꯍꯣꯏꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯗꯨꯝ ꯌꯥꯖꯔꯗꯧꯅꯤ. ꯇꯧꯕꯒꯤꯗꯕꯨ ꯃꯇꯝ ꯁꯥꯡꯅ ꯂꯩꯊꯔꯛꯂꯀꯥꯟꯗ ꯄꯥꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯅ ꯇꯧꯕꯗꯣ ꯃꯗꯨ ꯃꯇꯝ ꯈꯟꯕꯒꯤ ꯋꯥꯅꯤ. ꯑꯩꯈꯣꯏꯔꯣꯝꯒꯤꯕꯨꯗꯤ ꯏꯃꯧꯁꯦ ꯃꯃꯥ ꯍꯣꯏꯅꯒꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯤꯡꯉꯣꯜꯗꯧꯅ ꯈꯟꯖꯔꯤꯕꯅꯤ.
ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇꯕꯨ ꯇꯧꯔꯛꯂꯔꯣꯏ ꯁꯨꯝ ꯄꯥꯈꯠꯇꯅ ꯏꯕꯥꯏ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ ꯆꯍꯤꯁꯦ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤ ꯈꯔ ꯅꯧꯔꯤ ꯍꯥꯏꯗꯅ ꯃꯃꯥꯅꯁꯨ ꯑꯩꯅꯁꯨ ꯑꯉꯥꯡꯅꯤ ꯈꯟꯗꯅ ꯌꯨꯝꯕꯥꯂꯣꯟꯒ ꯑꯃꯠꯇ ꯇꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯃꯧꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯝꯇ ꯍꯩꯇꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯌꯨꯝꯕꯥꯂꯣꯟ ꯈꯤꯇ ꯇꯝꯖꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯃꯗꯨꯁꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯄꯥ ꯑꯅꯤꯗꯨ ꯈꯨꯔꯨꯝꯅꯔꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯗꯨ ꯍꯟꯈꯤꯔꯝꯃꯤ ꯊꯕꯥ ꯑꯍꯜꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯃꯁꯤꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯦꯌꯥꯏ ꯏꯅꯥꯎꯇꯣꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯣꯔꯒꯗꯣ ꯑꯃꯨꯛꯇ ꯆꯅꯤꯡ ꯇꯥꯅ ꯍꯣꯜꯂꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯇꯞꯅ ꯍꯥꯏꯌꯨꯁꯦ ꯍꯣ ꯄꯥꯕꯅꯅꯦ ꯏꯆꯦꯌꯥꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯗ ꯃꯇꯝ ꯈꯔ ꯌꯩꯊꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯅꯗꯤ ꯀꯩ ꯍꯥꯏꯔꯝꯒꯦ ꯑꯁ ꯃꯣꯏꯅꯁꯨ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯏꯇꯤꯡ ꯇꯤꯡꯅ ꯑꯍꯜꯈꯩꯅ ꯁꯥꯕ ꯋꯥꯔꯤꯗꯨ ꯃꯁꯤ ꯌꯥꯏꯃꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯏꯕꯦꯌꯥꯏ ꯃꯅꯥꯎꯅꯨꯄꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯋꯥꯈꯜꯗ ꯑꯩꯅꯦ ꯇꯥ ꯀꯨꯟꯗꯨꯝꯕꯒ ꯎꯅꯔꯒ ꯑꯃꯨꯛ ꯅꯧꯅ ꯆꯦꯟꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯊꯕꯥꯗꯨ ꯉꯛꯅ ꯃꯁꯤꯌꯥꯏꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯏꯆꯦꯌꯥꯏ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯐꯔꯦꯁꯤ ꯑꯗꯣ ꯅꯪꯅ ꯄꯥꯎꯁꯦ ꯇꯝꯃꯤ ꯍꯥꯏꯕ ꯏꯃꯥ ꯍꯣꯏꯗ ꯈꯪꯍꯟꯒꯅꯨꯀꯣ ꯍꯣꯏ ꯑꯗꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯎꯔꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯌꯥꯏ ꯃꯥꯅ ꯈꯜꯂꯤꯕꯗꯨꯁꯨ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯅ ꯑꯗꯨꯃꯛ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯩꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯇꯨꯡꯗ ꯃꯤꯔꯛ ꯂꯣꯟꯅ ꯌꯦꯡꯂꯒ ꯊꯪꯅꯕꯒꯤ ꯑꯉꯥꯡꯗꯨ ꯀꯧꯁꯤꯜꯂꯒ ꯑꯕꯨꯡꯉꯣ ꯅꯣꯏ ꯀꯥꯝꯆꯥꯗꯅꯦ ꯅꯤꯅꯦ ꯏꯕꯦꯌꯥꯏꯅ ꯀꯀꯥ ꯀꯣꯟꯗꯨꯝꯕꯗꯣ ꯎꯅꯅꯕ ꯄꯥꯎ ꯑꯝꯇ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯍꯥꯏꯒꯦꯕ ꯑꯗꯣ ꯑꯩꯒꯤ ꯍꯩꯉꯥꯟ ꯆꯥꯅꯕ ꯁꯦꯜ ꯍꯥꯟꯅ ꯄꯤꯌꯨ ꯑꯁ ꯁꯤ ꯂꯧꯔꯁꯤ ꯆꯠꯂꯣ ꯊꯨꯅ ꯍꯥꯏꯔꯣ ꯍꯣꯏ ꯍꯥꯏꯔꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯗꯨ ꯁꯦꯜ ꯐꯪꯂꯕꯗꯨꯗ ꯍꯔꯥꯎꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯃꯈꯨꯔꯥꯗ ꯄꯥꯎ ꯇꯝꯂꯕ ꯇꯨꯡꯗ ꯀꯣꯟꯗꯨꯝꯕꯅ ꯎꯅꯕꯒꯤ ꯃꯇꯝ ꯊꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯎꯅꯔꯝꯃꯤ ꯀꯣꯟꯗꯨꯝꯕꯅ ꯏꯕꯦꯌꯥꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯂꯨꯅ ꯎꯅꯗꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯄꯥꯎ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯁ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯃꯇꯝ ꯁꯥꯡꯅ ꯌꯩꯊꯣꯛꯄ ꯄꯥꯝꯃꯤ ꯑꯗ ꯀꯩꯒꯤꯅꯣꯗꯨꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯅꯣꯏꯒꯤ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯀꯥꯏꯅ ꯈꯟꯕꯒꯤꯔꯣ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯑꯗꯨꯏ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯀꯣꯟꯗꯨꯝꯕꯗꯨ ꯐꯤꯡꯒꯠꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯏꯕꯦꯌꯥꯏꯗꯨꯅ ꯍꯦꯟꯅ ꯐꯤꯡꯒꯠꯅ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯍꯣ ꯑꯉꯥꯡ ꯑꯣꯏꯔꯤꯁꯤꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯝꯇ ꯍꯩꯇꯦ ꯈꯔ ꯍꯩꯔꯀꯥꯟꯗ ꯑꯣꯏꯅ ꯍꯣꯡꯕꯤꯅꯤ ꯁꯤꯅꯤ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯋꯥꯗꯤꯅꯦ ꯏꯃꯥꯒ ꯏꯆꯦꯒꯅ ꯂꯣꯏ ꯇꯧꯖꯅꯤ ꯅꯪꯗꯤꯅꯦ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤꯅ ꯅꯨꯡꯉꯥꯏꯅ ꯅꯈꯨꯠ ꯇꯥꯝꯂꯒꯅꯤ ꯊꯝꯗꯣꯏꯁꯦ ꯑꯁꯦꯡꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤ ꯍꯦꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯁꯤꯔꯥ ꯑꯩꯒꯤꯕꯨꯗꯤ ꯌꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯅꯪꯕꯨ ꯅꯈꯣꯏ ꯄꯥꯕ ꯏꯃꯥꯍꯣꯏꯅ ꯆꯩꯕꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯤꯕꯨ ꯐꯥꯗꯣꯛꯅꯔꯗꯤ ꯀꯝꯗꯧꯕ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ ꯑꯃꯨꯛꯀꯕꯨ ꯆꯦꯟꯁꯤꯜꯂꯗꯤꯅꯦ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯑꯣꯏꯔꯣꯏ ꯈꯟꯗꯅ ꯑꯗꯨꯝ ꯂꯨꯍꯣꯡꯂꯗꯧꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯑꯃꯨꯛ ꯆꯦꯜꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯝꯃꯤ ꯆꯥꯎꯔꯦꯜ ꯃꯆꯥ ꯌꯥꯏꯃꯅ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯅꯤꯔꯛ ꯁꯨꯅ ꯆꯦꯟꯁꯤꯟꯕꯗꯨꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯊꯦꯝꯕꯗꯒꯤ ꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯊꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯣꯏꯅ ꯂꯦꯞꯅꯔꯝꯃꯤ ꯏꯕꯦꯌꯥꯏꯗꯨ ꯑꯅꯤꯔꯛ ꯁꯨꯅ ꯆꯦꯜꯂꯨꯕꯒꯤ ꯊꯤꯜꯂꯛꯄꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯃꯆꯦ ꯃꯅꯥꯎ ꯃꯌꯥꯝꯗꯨꯒ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯊꯕꯥꯅ ꯏꯆꯦꯌꯥꯏ ꯅꯪꯁꯤ ꯌꯥꯏꯍꯦ ꯌꯥꯏꯕ ꯌꯥꯗꯦ ꯄꯥꯕꯅ ꯃꯇꯝ ꯈꯤꯇ ꯂꯩꯈꯤꯁꯅꯨ ꯍꯥꯏꯅ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯃꯁꯤꯗ ꯅꯪꯅ ꯈꯖꯤꯡꯗꯧꯅ ꯐꯦꯡ ꯆꯣꯡꯗꯅ ꯑꯃꯨꯛꯇ ꯆꯦꯟꯁꯤꯟꯈꯤꯕ ꯍꯣꯏ ꯏꯕꯦꯝꯃ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯥꯗ ꯏꯋꯥ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯏꯕꯦꯝꯍꯜꯅ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯕ ꯍꯌꯦꯡꯋꯥꯏꯅꯦ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯀꯞ ꯂꯥꯎꯗꯅ ꯇꯧꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣ ꯑꯩꯅꯦ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯖꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯌꯥꯏꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤꯌꯥꯏꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥ ꯅꯣꯛꯂꯒ ꯑꯁ ꯌꯥꯔꯤꯕ ꯏꯆꯦꯌꯥꯏ ꯏꯆꯦ ꯆꯧꯕꯤꯅ ꯅꯪꯒꯤ ꯅꯣꯡ ꯌꯦꯡꯒꯤꯅ ꯂꯛꯅꯕꯁꯤꯗ ꯅꯪꯁꯨ ꯑꯋꯣꯏ ꯇꯥꯒꯤ ꯁꯥꯎꯏ ꯅꯣꯏꯁꯤꯁꯨꯕ ꯑꯩꯁꯦ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯆꯠꯈꯤꯗꯧꯔꯦꯅ ꯌꯥꯝꯅ ꯂꯛꯅꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯁꯤ ꯑꯣꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯊꯣꯛꯇꯨꯅ ꯃꯁꯤ ꯃꯅꯥꯎ ꯃꯔꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ
ꯊꯥꯃꯨꯛ ꯂꯩꯕꯒ ꯏꯕꯦꯌꯥꯏꯒ ꯀꯣꯟꯗꯨꯝꯕꯒꯗꯣ ꯌꯥꯝꯅ ꯆꯥꯎꯗꯕꯤ ꯃꯔꯨ ꯑꯣꯏꯕ ꯈꯪꯅ ꯆꯥꯟꯅꯕ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯧꯔꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗꯨ ꯏꯕꯦꯌꯥꯏ ꯃꯧ ꯑꯅꯧꯕꯤꯅꯤ ꯀꯥꯏꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯃꯥꯡ ꯃꯒꯣꯜ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯄꯒꯤ ꯋꯥ ꯂꯩꯔꯝꯗꯦ꯫ ꯐꯃꯨꯡꯗ ꯒꯣꯒꯣ ꯅꯥꯈꯣꯛꯇꯅ ꯇꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯦꯝꯇꯣꯟꯕꯤꯗꯨ ꯋꯥꯗꯤ ꯀꯟꯅ ꯍꯥꯏꯗꯕꯤ ꯃꯆꯤꯟꯗ ꯇꯞꯅ ꯏꯃꯧ ꯏꯕꯦꯝꯃꯒꯤ ꯐꯤꯕꯝ ꯑꯁꯤꯅꯅꯤꯗꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨꯅ ꯌꯨꯝꯕꯥꯜꯂꯣꯟ ꯇꯝꯈꯤꯒꯦ ꯃꯇꯝ ꯈꯤꯇꯪ ꯂꯩꯈꯤꯁꯦ ꯍꯥꯏꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯗꯧꯔꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯕꯦꯝꯃ ꯃꯧꯁꯦ ꯍꯧꯒꯠꯇꯧ ꯋꯥꯠꯂꯤ ꯃꯥꯜꯂꯤꯅꯦ ꯂꯝꯇꯨꯁꯦ ꯅꯪꯅ ꯈꯔ ꯁꯤꯆꯟ ꯁꯤꯟꯖꯤꯟ ꯇꯧꯅꯦ꯫ ꯑꯁ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ ꯋꯥꯔꯦ ꯄꯣꯊꯥꯕ ꯐꯪꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯧ ꯂꯥꯛꯂꯒꯅ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯍꯩ ꯏꯁꯧ ꯏꯔꯥꯡꯅ ꯇꯧꯔꯅꯨ ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯑꯣꯅꯦ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯁꯤꯗꯅꯦ ꯈꯔ ꯅꯨꯡꯉꯥꯏꯈꯤꯁꯅꯨ ꯈꯔ ꯂꯩꯔꯒ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯍꯦꯛꯇ ꯊꯕꯛ ꯇꯧ ꯌꯥꯗꯕꯗꯅꯦ ꯐꯨꯕꯒ ꯆꯩꯕꯒ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯍꯣꯏꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯥꯅ ꯂꯥꯛꯂꯤꯁꯤꯕꯨ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯅ ꯇꯥꯈꯤꯅꯤ ꯊꯕꯛꯁꯦ ꯁꯠ ꯁꯠ ꯇꯧꯔ ꯌꯥꯔꯦ꯫ ꯑꯁ ꯑꯁꯤꯗ ꯑꯃꯨꯛ ꯇꯥꯔꯛ ꯍꯩ ꯅꯪꯅꯦ ꯄꯪꯒꯅꯨ ꯍꯥꯏꯁꯤꯅꯤꯀꯣ ꯅꯧꯔꯤꯉꯩꯁꯤꯗꯤ ꯈꯔ ꯇꯧꯁꯤꯟꯅꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ ꯌꯥꯔꯦ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯏꯁꯨ ꯁꯨꯒꯠꯂꯤꯈꯩ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯏꯕꯦꯌꯥꯏꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯔꯤꯈꯩ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯝꯇꯣꯟꯕꯤꯗꯨ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯩꯅꯗꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯏꯇꯞ ꯇꯞꯅ ꯏꯃꯧ ꯏꯕꯦꯝꯃ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯨꯅꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯎꯈꯤ ꯈꯪꯈꯤꯕ ꯌꯥꯎꯔꯕꯗꯤ ꯅꯪꯕꯨ ꯐꯖꯅ ꯍꯥꯏꯅꯔꯔꯣꯏꯅꯦ꯫ ꯍꯣꯏ ꯏꯃꯥ ꯉꯔꯥꯡꯗꯤ ꯈꯔ ꯋꯥꯕ ꯑꯗꯨꯒꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯅ ꯍꯧꯔꯒꯦ꯫ ꯐꯔꯦ ꯊꯕꯛ ꯏꯪꯈꯥꯡꯕꯨꯗꯤ ꯅꯅꯝꯕꯅ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯆꯥꯏꯊꯔꯨꯔꯣ ꯁꯣꯅ ꯄꯨꯡꯁꯦ ꯃꯩꯔꯥ ꯂꯥꯡꯉꯣ ꯑꯗꯨꯒ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯇꯧꯔꯨꯔꯣ꯫ ꯏꯕꯦꯌꯥꯏ ꯃꯅꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯂꯥꯛꯄ ꯅꯧꯔꯤꯕ ꯑꯣꯏꯕꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯌꯥꯏꯗꯨ ꯍꯩꯅꯗ ꯆꯥꯏꯊꯔꯒ ꯁꯣꯅ ꯄꯨꯡꯗ ꯃꯩꯔꯥ ꯂꯥꯡꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯅꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯒꯤꯁꯨ ꯇꯟꯕꯗꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯕꯅꯤ ꯑꯗꯨꯅ ꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡ ꯃꯔꯩ ꯃꯇꯥ ꯇꯧꯔꯒ ꯑꯌꯥꯝꯕꯅ ꯇꯧꯔꯛꯇꯕꯅꯤ ꯑꯗꯨꯅ ꯃꯥ ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯕ ꯍꯩꯇꯕꯅꯤ ꯑꯗꯨꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯏꯃꯥꯒ ꯏꯆꯦꯒꯅ ꯍꯥꯏꯒꯨꯝꯂꯗꯅ ꯌꯨꯝ ꯄꯥꯜꯂꯒꯅ ꯍꯦꯟꯅ ꯋꯥꯕ ꯍꯦꯟꯖꯤꯟꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯗ ꯃꯩꯁꯤꯁꯨ ꯊꯥꯒꯠꯄ ꯊꯣꯏꯅ ꯍꯩꯇꯦ ꯑꯁ ꯀꯥꯟꯅꯗꯦ ꯎꯆꯥꯟ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯊꯥꯖꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯌꯥꯏꯗꯨ ꯁꯤꯡꯗꯨ ꯅꯝꯗꯅ ꯎꯆꯥꯟ ꯃꯌꯥꯝꯗꯨꯅ ꯆꯥꯛꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯩꯗꯨ ꯈꯔ ꯆꯥꯛꯈꯠꯂꯛꯂꯕꯗ ꯆꯐꯨꯗꯨ ꯃꯍꯤꯒ ꯑꯝꯇ ꯍꯥꯞꯇꯕꯤ ꯍꯦꯛꯇ ꯃꯩꯊꯛꯇ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯁ ꯃꯍꯤꯁꯨ ꯀꯌꯥꯝ ꯍꯥꯞꯇꯣꯏꯅꯣ ꯈꯪꯗꯦꯅꯦ ꯍꯣꯏꯗ ꯍꯦꯛꯇ ꯈꯨꯖꯥꯏꯁꯦ ꯑꯅꯤ ꯍꯥꯞꯆꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯌꯥꯏ ꯏꯁꯤꯡ ꯍꯩꯖꯤꯟꯒꯤ ꯍꯦꯛ ꯇꯧꯕꯒ ꯃꯅꯝꯃ ꯊꯝꯕꯥꯜ ꯁꯅꯥꯅ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯍꯥ ꯏꯕꯦꯌꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯨꯖꯥꯏꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ꯫ ꯈꯨꯖꯥꯏꯗꯨꯁꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕꯅ ꯂꯩꯃꯥꯏꯗ ꯇꯥꯕꯒ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ꯫ ꯏꯕꯦꯌꯥꯏ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ? ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯅꯥꯅ ꯆꯐꯨꯁꯦ ꯃꯍꯤ ꯍꯥꯞꯇꯅ ꯃꯩꯊꯛꯇ ꯊꯥꯡꯒꯠꯅꯒꯦ? ꯅꯌꯨꯝꯅ ꯄꯥꯅꯤꯡꯂꯤꯕ ꯊꯕꯛ ꯏꯪꯈꯥꯡꯅ ꯑꯃꯠꯇ ꯍꯩꯇ꯭ꯔꯤꯕ ꯑꯁꯨꯛ ꯂꯥꯏꯕꯁꯤ ꯐꯥꯎꯕ ꯍꯟꯗꯣꯛꯁꯦ ꯑꯩ ꯇꯧꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜꯁꯅ ꯏꯕꯦꯌꯥꯏꯕꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯏꯕꯦꯌꯥꯏꯁꯨ ꯐꯅꯗꯨꯝ ꯐꯔꯦ ꯈꯟꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯥꯗꯤ ꯃꯅꯦꯝꯒ ꯃꯅꯝꯃꯒꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯗꯨ ꯈꯪꯖꯗꯕꯅꯤ꯫ ꯃꯥꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯍꯟꯗ꯭ꯔꯒ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯖꯠ ꯏꯖꯠ ꯆꯠꯇꯦ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯥꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯍꯟꯗ꯭ꯔꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯦ ꯈꯟꯅ ꯂꯩꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯃꯨꯛ ꯐꯥꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯏꯕꯦꯌꯥꯏ ꯃꯑꯣꯡ ꯃꯇꯧꯗꯨ ꯈꯨꯜ ꯂꯩꯀꯥꯏꯗ ꯁꯨꯝ ꯋꯥꯔꯤꯅꯕꯗꯒꯤ ꯁꯣꯝꯗ ꯃꯃꯥꯍꯣꯏꯗ ꯈꯪꯅ ꯆꯥꯟꯅꯕꯗ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯨꯕꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯤꯗ ꯊꯣꯛꯀꯅꯤ ꯈꯟꯗꯅ ꯃꯇꯝꯈꯔ ꯂꯩꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯝꯕꯤꯔꯒ ꯍꯣꯡꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯥꯗ ꯅꯝꯗꯅ ꯆꯦꯟꯁꯤꯟꯈꯤꯕꯅꯤꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨꯁꯨ ꯃꯌꯥꯝꯅ ꯆꯤꯡꯊꯣꯛꯇꯅ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯦꯗꯣ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ꯫
ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯄꯦꯟꯗꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯁꯣꯝꯗ ꯏꯕꯦꯌꯥꯏꯁꯨ ꯃꯌꯥꯝꯅ ꯅꯤꯡꯐꯨꯡ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗꯒꯤ ꯃꯊꯃꯣꯏꯗꯨ ꯅꯨꯡꯉꯥꯏꯇ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯕꯁꯨ ꯃꯅꯝꯃꯒ ꯃꯅꯦꯝꯒꯅ ꯃꯈꯨꯠꯇꯒꯤ ꯍꯦꯛꯇ ꯃꯨꯜꯂꯒ ꯇꯧꯈꯤꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯈꯜꯂꯨꯕ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅ ꯇꯩꯌꯣꯟꯅꯔꯦ꯫ ꯏꯅꯦꯝ ꯏꯀꯨꯅ ꯏꯅꯝꯃꯍꯣꯏꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯊꯝꯕꯤꯅꯤ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯩꯌꯣꯟꯅꯔꯦ꯫ ꯑꯁꯤ ꯈꯟꯅ ꯏꯕꯦꯌꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ 2 ꯃꯨꯛ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯇꯨꯃꯤꯟ ꯇꯧꯔꯝꯕꯗꯒꯤ ꯏꯁꯧ ꯏꯔꯥꯡꯅ ꯐꯨꯛꯇꯅ ꯄꯨꯒꯦ ꯇꯧꯕ ꯍꯥꯏꯗꯨ ꯌꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯏꯕꯦꯌꯥꯏꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯅꯤ ꯍꯥꯏꯅ ꯆꯪꯒꯦ ꯇꯧꯕꯗ ꯃꯀꯨꯅ ꯏꯃꯧ ꯏꯕꯦꯝꯃ, ꯄꯥꯕ ꯀꯔꯤ ꯅꯍꯥꯟ ꯅꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯑꯦ ꯍꯥꯏꯕ ꯁꯣꯏꯖꯤꯟꯗꯨꯕꯨ ꯂꯩꯔꯤꯕ꯭ꯔꯣ? ꯑꯧ ꯄꯥꯕ ꯂꯩꯔꯤ, ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯂꯣꯔꯥ? ꯑꯗꯨ ꯏꯔꯣꯅꯨ꯫ ꯍꯣꯏ ꯄꯥꯕ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯌꯥꯏꯗꯨ ꯆꯥꯛ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯏꯔꯣꯟꯕꯒꯤ ꯃꯆꯜꯁꯨ ꯐꯨꯠꯅꯕ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯕꯦꯌꯥꯏꯅ ꯃꯅꯦꯝꯗꯨ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯏꯔꯣꯟꯕꯁꯤꯕꯨ ꯃꯣꯔꯣꯛ ꯀꯌꯥꯝ ꯊꯥꯛꯂꯒ ꯌꯥꯒꯗꯒꯦ? ꯕꯦꯝꯃ ꯅꯪꯅ ꯊꯥꯛꯅꯤꯡꯕ ꯆꯥꯡ ꯍꯦꯛ ꯊꯥꯛꯆꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟꯕꯤꯗꯨ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯔꯣꯟꯕꯒꯤ ꯐꯨꯠꯄꯁꯨ ꯂꯣꯏꯔꯗꯨꯅ ꯏꯕꯦꯌꯥꯏꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯏꯔꯣꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯅ ꯊꯥꯛꯅꯤꯡꯕ ꯆꯥꯡ ꯍꯦꯛꯇ ꯊꯥꯛꯆꯤꯜꯂꯣ ꯍꯥꯏꯔꯕꯅꯤꯅ ꯀꯥꯟꯅꯗꯦ, ꯎ ꯃꯣꯔꯣꯛꯁꯦ 8-9 ꯍꯦꯛꯇ ꯊꯥꯛꯆꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯌꯥꯏꯗꯨ ꯁꯣꯏꯖꯤꯟ ꯏꯔꯣꯟꯕꯗꯨꯗ ꯎ ꯃꯣꯔꯣꯛ 8-9 ꯍꯦꯛꯇ ꯊꯥꯛꯆꯤꯜꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯆꯥꯛ ꯈꯣꯊꯔꯒ ꯏꯟꯁꯥꯡꯗꯨ ꯇꯣꯠꯂꯒ ꯍꯦꯛ ꯍꯨꯞꯂꯨꯕꯗ ꯁꯥꯕꯅ ꯉꯥꯎꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯀꯣꯟꯗꯨꯝꯕꯅ ꯅꯨꯄꯤ ꯅꯪꯒꯤ ꯏꯔꯣꯟꯕꯁꯤꯗꯤ ꯃꯩ ꯌꯧꯔꯛꯑꯦ꯫ ꯏꯕꯦꯌꯥꯏꯅ ꯀꯩꯗꯧꯔꯒꯦ, ꯑꯩꯗꯤ ꯁꯨꯞꯅꯒꯤ ꯎ ꯃꯣꯔꯣꯛ 8-9 ꯈꯛꯇ ꯊꯥꯛꯈꯤꯕꯅꯤ꯫ ꯀꯔꯤ ꯁꯣꯏꯖꯤꯟ ꯏꯔꯣꯟꯕꯗꯨꯗ ꯎ ꯃꯣꯔꯣꯛ 8-9? ꯍꯣꯏ ꯃꯥ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯁꯣꯏꯖꯤꯟ ꯏꯔꯣꯟꯕꯗꯨꯗ ꯎ ꯃꯣꯔꯣꯛꯇꯨꯕꯨ 1-2ꯗ ꯅꯠꯇꯅ 8-9? ꯍꯣꯏ ꯃꯥ, ꯁꯤꯔꯦ, ꯁꯥꯕꯅ ꯁꯤꯔꯦ꯫ ꯏꯅꯝꯃ ꯑꯩꯅ ꯊꯥꯛꯅꯤꯡꯕ ꯆꯥꯡ ꯏꯃꯥꯅ ꯊꯥꯛꯑꯣ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯊꯥꯛꯆꯤꯟꯈꯤꯕꯅꯤ꯫ ꯃꯦꯝꯇꯣꯟꯕꯤꯅ ꯕꯦꯝꯃ ꯃꯇꯨꯡꯗꯗꯤꯅꯦ ꯅꯪꯅꯦ ꯆꯥꯛꯈꯨꯝꯗꯒ ꯑꯃꯠꯇ ꯆꯪꯕꯤꯔꯅꯨ꯫ ꯊꯨꯝ ꯈꯔ ꯌꯥꯛ ꯑꯗꯒꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟ, ꯃꯍꯥꯎ ꯃꯊꯨꯝꯒꯅꯦ ꯑꯃꯠꯇ ꯈꯪꯅ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯃꯗꯨꯗꯤ ꯉꯝꯂꯣꯏ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯕꯗꯨꯗꯤ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯁꯅꯥ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯆꯨꯞ ꯂꯨꯞꯁꯤꯜꯂꯒ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯇꯧꯅ ꯍꯥꯝꯂꯒ ꯐꯠ ꯀꯜꯂꯒ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯦꯌꯥꯏꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯣꯟꯗꯨꯝꯕꯒꯤ ꯃꯄꯥꯅ ꯇꯞꯅ ꯌꯥꯔꯦ ꯃꯃꯥ, ꯅꯪꯁꯨꯅꯦ ꯑꯉꯥꯡꯁꯦ ꯍꯩꯕ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯀꯣꯟꯗꯨꯝꯕꯒ ꯃꯄꯥꯕꯨꯡꯒꯗꯨ ꯆꯥꯛꯇꯨ ꯏꯁꯤꯡ ꯆꯥꯝꯃꯒ ꯆꯥꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯇꯩꯁꯨ ꯃꯉꯥꯏ ꯏꯟꯁꯥꯡ ꯃꯣꯔꯣꯛ ꯁꯥꯃꯟꯕꯗꯨꯗ ꯆꯥꯕ ꯉꯝꯗꯕꯗꯒꯤ ꯏꯁꯤꯡ ꯆꯥꯝꯂꯒ ꯂꯣꯏꯅ ꯆꯥꯅꯔꯝꯃꯤ꯫ ꯆꯥꯛꯇꯨ ꯇꯣꯛꯂ ꯃꯇꯨꯡ ꯃꯦꯝꯇꯣꯟꯕꯤ ꯈꯨꯂꯩꯀꯥꯏ ꯆꯠꯇꯨꯅ ꯃꯃꯧꯅ ꯃꯣꯔꯣꯛ ꯏꯔꯣꯝꯕ ꯄꯤꯖꯩ ꯍꯥꯏꯅ ꯄꯥꯎ ꯀꯣꯏꯇꯝ ꯇꯝꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯁꯨꯝ ꯋꯥꯔꯤꯅꯔꯛꯄꯗꯒꯤ ꯏꯕꯦꯌꯥꯏꯒꯤ ꯃꯅꯥꯗꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯃꯤꯟꯅꯕꯗꯨ ꯏꯕꯦꯌꯥꯏꯅꯁꯨ ꯍꯩꯅꯔꯝꯗꯦ, ꯑꯗꯨꯒ ꯃꯦꯝꯇꯣꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯅꯃꯥꯗ ꯏꯕꯦꯌꯥꯏꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯆꯩꯕ ꯊꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯐꯨꯕ ꯐꯥꯎꯕ ꯇꯧꯔꯛꯄꯗꯒꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯑꯁꯣꯛꯄꯗꯨ ꯎꯠꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯀꯣꯟꯗꯨꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯃꯈꯣꯡꯗ ꯁꯣꯛꯂꯤꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯃꯪꯒꯣꯜꯗ ꯂꯦꯞꯂꯒ ꯏꯃꯥ, ꯏꯆꯦ, ꯏꯃꯥ! ꯃꯦꯝꯇꯣꯟꯕꯤꯁꯨ ꯃꯆꯥꯅꯨꯄꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯏꯃꯥꯒꯤꯁꯤꯒꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦꯅꯦ? ꯅꯃꯧ ꯅꯨꯄꯤꯁꯦ ꯍꯩꯇꯤ ꯁꯤꯡꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯕ ꯁꯛꯄꯗ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯕꯅꯤ, ꯑꯗꯨꯕꯨ ꯐꯨꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯨꯗꯤ ꯅꯆꯥꯁꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯦꯝꯇꯣꯟꯕꯤ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯅꯨꯄꯥꯗ ꯏꯟꯁꯤꯟꯕ ꯀꯜꯂꯤꯗ ꯍꯥꯏꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗꯗꯤ ꯇꯧꯁꯤꯟꯅꯗꯨꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ? ꯏꯃꯧꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯐꯨ ꯆꯩ ꯇꯧꯗꯧꯔꯤꯒꯦ? ꯍꯣꯏ ꯍꯩꯃꯟ ꯁꯤꯡꯃꯟꯗꯕꯗꯨꯒꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯥꯏꯐꯦꯠ ꯆꯤꯟꯗ ꯀꯩꯗ ꯑꯁꯥꯕ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯍꯥꯏꯕꯗꯨꯃꯉꯥꯏ꯫ ꯃꯥꯁꯨ ꯏꯆꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤ, ꯃꯉꯣꯟꯗꯅꯦ ꯈꯨꯠꯁꯦ ꯍꯥꯏꯐꯦꯠ ꯐꯥꯎꯕ ꯊꯥꯡꯒꯠꯂꯒ ꯊꯥꯕ ꯐꯥꯎꯕ ꯉꯝꯗꯧꯕ ꯅꯠꯇꯦꯅꯦ꯫
ꯌꯥꯔꯤꯃ ꯑꯩ ꯂꯩꯔꯒ ꯐꯕ ꯁꯥꯕ ꯑꯩ ꯂꯩꯇ꯭ꯔꯒꯅ ꯅꯃꯧ ꯅꯨꯄꯤꯁꯦ ꯁꯥꯁꯨ ꯂꯣꯏꯅꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯅꯃꯥ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯑꯣꯠ ꯂꯩꯔꯦ ꯁꯤꯅꯤꯅꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯣ ꯇꯣꯉꯥꯟ ꯆꯥꯕ ꯉꯁꯤꯗꯒꯤ ꯅꯃꯧ ꯅꯨꯄꯤꯒꯩꯒ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯐꯔꯦ ꯅꯣꯏ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ ꯆꯥꯔꯣ ꯅꯣꯏ ꯇꯣꯉꯥꯟ ꯆꯥꯔꯣꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟꯕꯤꯗꯨ ꯁꯥꯎꯅ ꯐꯤ ꯀꯥꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯨꯟꯗꯨꯝꯕꯁꯨ ꯄꯥꯎꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯇꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯕ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯀꯥꯗ ꯇꯣꯉꯥꯟꯅ ꯆꯥꯔꯤꯅ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯇꯣꯉꯥꯟ ꯆꯥꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯤꯉꯣꯟꯗꯒꯤ ꯈꯔ ꯄꯨ ꯃꯄꯥꯝꯗꯒꯤ ꯈꯔ ꯍꯣꯟ ꯇꯧꯔꯒ ꯑꯍꯥꯎꯕꯗ ꯆꯥꯔꯝꯃꯤ ꯃꯄꯥꯝꯒꯤ ꯃꯤꯈꯩꯅ ꯏꯕꯦꯌꯥꯏꯗꯨ ꯇꯣꯉꯥꯟ ꯆꯥꯗꯅꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ ꯑꯗꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯁꯨꯗ ꯂꯩꯔꯛꯄꯅ ꯊꯥ 2-3 ꯁꯨꯔꯛꯄꯗꯗꯤ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯗꯣꯛꯇꯅ ꯑꯗꯨꯃꯛ ꯄꯨꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯂꯝꯗꯦ ꯑꯗꯨꯒ ꯃꯄꯥꯝꯂꯣꯝꯗꯒꯤꯁꯨ ꯍꯣꯟꯕꯒꯤ ꯁꯔꯨꯛꯇ ꯑꯣꯏꯔꯛꯄꯗꯨꯗ ꯏꯕꯦꯌꯥꯏꯗꯨ ꯂꯥꯛꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯛꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ ꯏꯁꯧ ꯂꯥꯡꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯣꯏꯇꯥ ꯅꯪꯕꯨ ꯊꯕꯛ ꯈꯤꯇꯗꯤ ꯁꯨ ꯀꯩꯗꯧꯒꯦ ꯃꯤꯅꯅꯦ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯁꯦꯜ ꯄꯨꯗꯣꯏꯒꯤ ꯂꯥꯛꯂꯤꯕꯩ ꯐꯥꯎꯕ ꯅꯤꯡꯅꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯄꯥꯝꯗꯒꯤ ꯑꯣꯏꯅ ꯂꯧꯔꯨꯁꯨꯗꯅ ꯍꯣꯏ ꯑꯗꯨꯁꯨꯅꯦ ꯑꯩꯅ ꯍꯣꯟꯃꯟꯗꯅ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯃꯆꯤꯟ ꯄꯥꯏꯊꯣꯛꯂꯒ ꯂꯩꯅꯔꯦ ꯅꯨꯄꯥ ꯅꯪꯕꯨ ꯀꯩ ꯁꯦꯜ ꯇꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯝꯇꯗꯤ ꯁꯨ ꯀꯩꯗꯧꯒꯦ ꯑꯁ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯦ ꯑꯝꯇ ꯂꯩꯇꯕꯁꯤꯗ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯝꯅꯤ ꯍꯦꯛ ꯍꯥꯏꯔꯒ ꯃꯥꯒꯤꯗꯤ ꯑꯁꯤ ꯁꯨꯝ ꯍꯥꯏꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯌꯥꯏꯗꯨ ꯏꯁꯧ ꯂꯥꯡꯕ ꯍꯦꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯝꯕꯗꯤ ꯉꯥꯡꯅꯤꯡ ꯉꯥꯡꯖꯧ ꯇꯥꯗꯧꯕ ꯑꯩꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯦꯜ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ ꯎꯔꯒ ꯃꯦꯝꯇꯣꯟꯕꯤ ꯃꯃꯥ ꯃꯆꯥꯗꯤ ꯀꯂꯛ ꯄꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯦꯝꯇꯣꯟꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛꯇꯨ ꯃꯈꯣꯡ ꯍꯥꯝꯊꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯀꯣꯟꯗꯨꯝꯕꯒꯤ ꯃꯄꯥꯁꯨ ꯂꯥꯡꯐꯩꯗ ꯃꯁꯜꯒꯤ ꯏꯃꯨꯡꯗ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯂꯩꯈꯤꯕ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯥꯍꯦꯗꯨꯅ ꯀꯅꯥꯝꯇꯗ ꯋꯥ ꯍꯥꯏꯐꯝ ꯐꯥꯎꯕ ꯂꯩꯇꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯏꯕꯦꯌꯥꯏꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯅꯦꯝꯒ ꯃꯅꯝꯃꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯦꯝꯇꯣꯟꯕꯤꯅ ꯃꯃꯧꯗ ꯇꯥꯊꯤꯕ ꯃꯥꯡꯈ꯭ꯔꯕ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯃꯃꯧꯁꯨ ꯃꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯂꯣꯏꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯧꯒꯤ ꯍꯩꯇ ꯁꯤꯡꯅ ꯄꯨꯝꯕ ꯇꯞꯅ ꯇꯥꯛꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ